Manipur Police Control Room dagi thadorokpa cherol amada haukiba pung kunmari asida mafum kharada khongjangna chingba thodok khara thokrabasu mapung oina security force na laksinduna thamba ngamke National Highway 37 amadi National Highway 2 da lamdam asigi tangai fadaba nongmada changda yadraba potlam puba gari chamaga yankai manga amasung chaniga kuntha taruk hairiba lambi asida apanba yaudana pusilakki makhatana pochei pusilaknaba khudong thiningai oiba mafum kayadasu security force na akanba section thorang lokhatki Manipur gi district pumnamakta pamdaba thodok thoktanaba kidamak punna checkpoint chamaga kuntrani panda Achat Ah-Wok sing Toubada Ching Amasung Tamda Punna mioi chahum fagatuna Wahang Paohang Chathakhi Hairi miyamna semjin sajinba video amadi aranba pauda thajabiganu amasung achumba asengba I pau khangbininglabasу mobile number 9233522822 da call tawiraktuna khangbiraba yagani loinana lakhiba khuchu khulai singsu athuba matamda manak nakpa police station natraga lengaki security mioi singda sinabiyo hainasu Manipur Police Control Room dagi thadorappa cherol amada hairi